Kuki Student Organization Urkhul District Amadi Litan Saraikong Village Authority na social media da phongdorakliba Wafam nakal nama khaktagi oiba Sasinnaba Amadi Aranba Yumfam Yaodaba Wafam ni haina Katho long Katho Katamnao long na condemn tawrakli ngarang Katho long Katho Katamnao long na thadораkiba cherol amada Kuki Student Organization Urkhul District Amadi Litan Saraikong Village Authority na thadораkiba cherol aduda Litan da thokliba irang asida makoina achumba Lanjadaba sari kun anigi miyoi karegi lanai oiba khatna chainaba thogdok amadagi irang asi chawthoknaba makoina sinbani khatna chainaba thogdok aduda sokiba miyoi adugi imong manungna Litan Saraikong Village ki authority ga unakiba leite makoina phongdorakliba Wafam sing Sasinnaba Yumfam Yaodaba Aranba Wafam ngaktani ngarang Kuki militant singna afaba makhalgi kutsu khulai paiduna security force sing leidiba mafamdagi irap laptana point blank ta nomai kapthok rakibagi thawong aduna irang asi chawthoknaba maram ama ohenki Kuki militant singna miyam da onsinduna nomai kapthok rakpa matamda central security force amadi state security force singna yengduna leidibagi maram na karino nakal amada irang laksilaga nakal amadagi na nomai kapthok rakpada action amata lawkhattabagi maram na karino karamba rule of law apply tawribano haina cherol asida hanglakli Urkhul District Kilitanda Kuki Singna Chathariba Thawong asi handaki asina ahan banate Tangkul Furupki Miyamna Khangduna Matam Chupada Irang Thoktanaba Lakibani Aduba Hogjiti Chatharakliba Thawong Sing asigi afafatagi Tekchak Sing Masa Masana Pubagi Matam Lakle Maramaduna Urkhul Amadi Kamjong District Anigi Mafam Singda Kuki Sing Chathok Chasin Tawbada Ating Matam Le Haina Katho long Katho Katamnao long gi cherol asina khangalakli